ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯆꯥ ꯅꯨꯄꯤ ꯄꯣꯛꯄ ꯅꯤꯡꯊꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯊꯣꯏꯁꯅꯥ ꯈꯨꯃꯟ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅꯃꯛ ꯆꯥꯎꯗꯕ ꯈꯔ ꯄꯤꯛꯇꯛ ꯆꯦꯡꯇꯛ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯒꯤ ꯍꯦꯟꯅ ꯄꯣꯛꯂꯝꯗꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯃꯃꯧ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯔꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯈꯖꯤꯛ ꯎꯠꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯀꯤꯍꯜꯂꯛꯏ꯫ ꯅꯆꯥꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯕ ꯑꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯂꯩꯕꯥꯛ ꯑꯄꯤꯛꯄ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯔꯛꯀꯅꯤ꯫ ꯅꯪꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯍꯥꯠꯀꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯩꯅ ꯂꯧꯁꯤꯟꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯔꯥꯅꯤ ꯑꯣꯏꯍꯟꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯕ ꯌꯥꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯥꯄꯜꯒꯤ ꯃꯌꯥꯏꯅ ꯃꯥꯒꯤ ꯃꯤꯌꯥꯝꯗ ꯁꯣꯛꯍꯟꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛ ꯃꯊꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯅ ꯄꯣꯛꯄ ꯃꯤꯆꯝ ꯑꯃꯗ ꯂꯨꯍꯣꯡꯂꯒ ꯂꯩꯕꯥꯛ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯌꯦꯡꯁꯤꯜꯍꯧꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯨꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯅꯤꯡꯊꯧꯒꯤ ꯏꯗ ꯑꯩꯒꯤ ꯏ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏꯗꯕ꯭ꯔꯥ? ꯁꯣꯔ ꯑꯃ ꯌꯥꯝꯅ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯔꯤ꯫ ꯑꯩꯈꯣꯏꯗꯤ ꯁꯥ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯣꯞꯄ ꯂꯩꯕꯥꯛꯅꯤ꯫ ꯑꯩꯗꯤ ꯂꯥꯟ ꯄꯥꯝꯗꯦ꯫ ꯑꯗꯨꯒ ꯂꯥꯟ ꯑꯁꯤ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯃꯤꯌꯥꯝ ꯑꯁꯣꯛ ꯑꯄꯜ ꯑꯁꯤ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯂꯨꯍꯣꯡꯈꯤꯕ ꯊꯣꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯄꯥꯟꯕ ꯌꯥꯔꯔꯣꯏ꯫ ꯄꯥꯜꯂꯕꯁꯨ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯈ꯭ꯔꯅꯤ꯫ ꯇꯁꯦꯡꯅ ꯃꯗꯨꯃꯗꯤ ꯑꯩꯅ ꯄꯥꯝꯗꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯈꯜꯂꯒ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯕꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯒꯤ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯟꯕꯗꯤ ꯉꯝꯂꯔꯣꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯀꯣꯛ ꯃꯅꯨꯡꯗ ꯃꯊꯟꯇ ꯈꯟꯕ ꯋꯥꯈꯜꯅꯤ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯏ ꯃꯔꯤ ꯅꯠꯇ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯦꯟꯅꯕ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤ ꯁꯤꯟꯅꯔꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯑꯃ ꯈꯟꯗꯨꯅ ꯋꯥꯈꯜ ꯄꯤꯛꯁꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯏꯆꯥꯅꯨꯄꯤꯁꯨ ꯅꯤꯡꯊꯧꯗ ꯂꯨꯍꯣꯡꯈ꯭ꯔꯒꯦ꯫ ꯃꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯏꯐꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯣꯏꯔꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯋꯥꯗꯨ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝꯗ ꯍꯥꯏꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯃꯄꯥꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯄꯥ ꯃꯆꯥ ꯈꯛꯇ ꯋꯥꯔꯤ ꯁꯥꯔꯤ꯫ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯅꯆꯥꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯅꯨ꯫ ꯑꯩꯁꯨ ꯅꯤꯡꯊꯧ ꯃꯆꯥꯅꯤ꯫ ꯏꯄꯥ ꯏꯄꯨꯒꯤ ꯍꯛꯆꯥꯡꯗ ꯆꯦꯟꯈꯤꯕ ꯊꯧꯅꯥ ꯐꯕ ꯏ ꯑꯗꯨꯗꯒꯤ ꯇꯥꯗꯅ ꯅꯆꯥꯒꯤ ꯁꯤꯡꯂꯤꯗꯁꯨ ꯆꯦꯜꯂꯤ꯫ ꯄꯥꯕꯨꯡ, ꯅꯆꯥꯅ ꯑꯩꯒꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒ ꯃꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯕꯗ ꯅꯆꯥꯅ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯅ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯋꯥꯔꯦꯞ ꯂꯧꯕꯅꯣ? ꯅꯆꯥꯅꯨꯄꯤ ꯂꯩꯔꯤꯌꯦ ꯄꯥꯕꯨꯡ꯫ ꯅꯪꯒꯤ ꯅꯆꯥ ꯍꯤꯡꯂꯤꯌꯦ꯫ ꯑꯩꯕꯨ ꯑꯁꯤꯕꯒꯤ ꯀꯣꯝꯗ ꯍꯤꯡꯅ ꯍꯤꯡꯅ ꯂꯪꯁꯤꯟꯕꯤꯒꯅꯨ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯒꯤ ꯅꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯅꯪꯒꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯃꯤ ꯑꯗꯨ ꯏꯄꯥ ꯈꯪꯏ꯫ ꯑꯗꯨꯕꯨꯅꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯥ ꯂꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯁꯣꯛ ꯑꯄꯜ ꯌꯥꯎꯒꯅꯤ꯫ ꯑꯁꯤ ꯑꯅꯥ ꯅꯪꯒꯅꯤ꯫ ꯅꯪꯕꯨ ꯂꯨꯍꯣꯡꯗꯨꯅ ꯄꯤꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯏꯄꯥ ꯂꯥꯟ ꯄꯥꯝꯗꯦ꯫ ꯏꯆꯥꯅꯨꯄꯤ ꯅꯪꯒꯤ ꯃꯤꯌꯥꯝꯅ ꯌꯥꯏꯐꯅꯕ ꯅꯪ ꯂꯨꯍꯣꯡꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯧꯔꯤꯕꯁꯦ ꯅꯪꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤꯅꯦ꯫ ꯀꯔꯤ ꯋꯥꯐꯝꯅꯣ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯕꯨ? ꯑꯍꯜ ꯑꯣꯏꯔꯕ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯅꯆꯥꯅ ꯀꯔꯝꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯗꯒꯦ? ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯂꯩꯕꯥꯛꯇ ꯋꯥꯇ ꯄꯥꯗꯅ ꯌꯦꯛꯅꯕꯁꯤꯡꯕꯨ ꯏꯈꯥꯗ ꯊꯝꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯔꯕꯁꯨ ꯑꯩꯒꯤ ꯃꯤꯌꯥꯝꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯅꯆꯥꯗꯤ ꯄꯥꯝꯖꯗꯦ꯫ ꯅꯆꯥꯕꯨ ꯂꯩꯕꯥꯛ ꯑꯁꯦ ꯁꯦꯟꯅꯍꯟꯕꯤꯌꯨ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ꯫ ꯅꯆꯥꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯂꯩꯔꯣꯜꯗ ꯆꯟꯍꯟꯒꯦ ꯈꯟꯕꯤꯒꯅꯨ꯫ ꯏꯆꯥꯅꯨꯄꯤ, ꯏꯆꯥꯒꯤ ꯊꯧꯅꯥ ꯏꯄꯥ ꯈꯪꯏ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯅꯍꯥꯛꯅ ꯅꯤꯡꯖꯔꯤꯕ ꯑꯗꯣ ꯊꯨꯡꯂꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯅꯨꯄꯤꯅꯤ꯫ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯔꯝꯕꯅ
Pabung Maharaj ngasi isagidamak panggal tingna lepa ngamdabanine. Pumnamak taibang mapuna hanana iduna thamkrabani. Rajkumari thamoy chakna hairei. Nupi oina poklaga kari taurabage. Nupi oina poklakpa asida laibak thibi oihalliba karigino. Nupi oirubase laibak thirabo. Asidi isorna natti samasnani. Samasna nupi bu hanthaba thak amada thamliba karigino. Aikhoina nupi oina poklakpa asibu aikhoigi paplo. Nupi oina poklaga laibak ngakpada kari akaiba laigi. Pabung Maharaj haibiyu. Pabung Maharaj nupi oina poklakpa asibu paplo. Nupi oina poklabadi iromdom lepchaba ngamhandriba karigino. Masidi ngasigi samas asinani. Aikhoisu iromdom laizabagi pangal laye. Aikhoi pangal asibu nakhoina thudekpani. Aikhoigi thaunase noina namsinbani. Asigumba mayamse thokadaba lairadi aibu karigi nupi oina pokpiramino. Nupi ni khanglakpa mikupta aibu hatokhiba yadro. Aibu karigi ngasi phauba hinghanduda thambirambano. Isa nupi nangi wahang asigi paukhum ipada leitene. Adubu nang ipabudi warogano. Ipana isagi ningba thonghanba ngamloidori. Pabung Maharaj nasana kanabusu warosade. Nupi oina pokluba aigi ipapne. Tasing mathang mapok haibado leiramlabadi. He isor aibu nupi haiba mapok asida amuk khanna pokhanbigano. Asuk yamna pap chenba mapok. Asuk yamna hanthaba. Asuk yamna tonba. Isagi leibak aigi leibak asibu ai ama leina mapo bandaba leibak ama kumna leihan kadawriba. Pumnamakse ai khangba wari. Mathang muki mapoptadi aibu nupi haiba mapok asida amuk khanna pokhanbirano. Aibu amuk khanna pokhanbirano. Phana yamna thamoida pendaba leirasu leibaki miyamdi lan tawduna asi ana asok apan yawgadabagi saruk atopa leibak amagi ningthouda luhonglaga masamaki leibak asibuna thadoklamba tari. Magi miyamgi damak miyambu hundoklamba tari. Masana yaningdrabasu magi miyamgi damak mahak atopa konong amagi maharani oiruba tari. Mahaki miyamgi damak sidriba phauba pendaba asiga loinana hingba tari. Asumna tawduna nampuda masagi aningba thungnaba hotnari. Aigi ningba thungba asigi marumda miyoi amagi punsigi oina ningba kaiba oihangadawri. Masidi pap nataba zatla. Magi tabu aningba thungkraga harauriba zatla. Natraga aini haiba napalna oiba zatla. Miyoiba amagagi sakju khitnai. Sak khitnabagi matong inna wakhallon su khitnai. Asumna ningthougi Macha Nupi luhongkri. Handaki ningthou asigi haktakta thokliba thagdok asi leibak miyam loina khangi maram asina makhoinasu Rajkumari asina atopa leibaki ningthouda luhongkhiba matamda tuminna yaribani. Lan pamba kananabu leibagi lan haiba asidi amangba ngaktani. Maduna leibaki ningthougi mutkhiba matamda makhoi ka hena wa ngangdri. Matamdi ngihaktang lepu haiduna khamluba yaba nati maram asina. Asumak hauki ningthousu matamgi matong inna ahal oisilakli masa sonsilakli. Adubu mahaki wakhaldi matam chukpada leibak asigi matik chaba ningthouna kanana phai haiduna khallaga leiribani. Saba changdri thakpa changdri leibaki wakhalda. Adubu satkidringai lauramba Macha Nupigi pendabagi kholau adusu mahak ningsingdaba nati. Adubu madugi ahoba adumadi pendaba haiba haina mensinkri. Mahakna hauzik khalliba asi leibak asigi matik chaba ningthou amatang thamnaba asini. Asum chonzillaktuna taibang pal asi thadokdringai mahakna haugat kangkhat ngamduna chatlingai matam asida mahakna leibak asigi ningthou asi sinba pambagi wafam haudokli. Amadi ningthou khannaba sem sakri. Chayeng kaya ama tauraba matung ningthou mahakna leibak asigi ningthou oibada khwaidagi hena matik chari haina khanba nupa ama khalli. Mahak nupi thidri pakhangni. Mahakna ningthou asi khanba matamda ahal oiraba midi khandri. Yamna naha oiriba nupa macha ama oina khalami. Mahakna khalliba nupa adu mahak khaktama khanglammi. Mahaki laima phauba khanghallamdi. Noma ningthou aduna magi manai singda hairei. Nakhoi tabra. Aina wa haiki munna taw. Hauksik ai noma nomagi sonjillakli ahal oisilakli.
Maram asina aina Taibangpal ase hek thadokhibaga leibak asigi ningthau oihaugadaba nupa ado aina haugat kangkhatpa ngamlingi matam asida ningthau pham ase sinaningi maram asina nakhoina ningthau hapagi thauram ama yamna chauna sillu phagani iningthau asum haiduna ningthau sinabagi thauram adubu silammi ningthau khanbagi thauram aduni ningthauna kanabu magi mahut sinnabagi dama khalakkani haiba wakhalon asida mayam pumba unglaga leiri asum tauna leibak miyam suna tilli miyam abagi wakhalon phongdoknei amana hai hauzik khaktama kauraga iningthauna karamna leibaki ningthau hekta khangan leibaki ningthau asi hekta piningli haiduna oiba yaba natti mayam pumna senarakadabani mayamgi mako aduna ningthina pukchel thauna pumnamak yenglaba matungda khangadabani amana haiba amuktai iningthauna silagliba ase hekta tarai silakba natte mahaksu wakhal yamna khallibani nangna hauzik hariba wa aduma iningthausu khalamgani manungda iningthaugi wa leiramgani nangna adumna hariba ado iningthaugi banai taradi iningthauda tamduna adumna haiba yabra haidana nang ngasaina phubirani amana amuk haira ningthaudi aikhoi noi lairaba macha masuna amato oruida adudi toko hauzik lakliba miyam ase ngasina ningthau ahanba uba mi phauba yaramgani aina haininglise aikhoina ningthau unabagi matam ka hena phangde aduna aikhoi gumba khalakpadi oithoklaroi aduna ningthauna khange yauna khallabada konunggi phamnaiba angam athau mayam asidagi khangadaba mangai amana amuk haira yare toklasi masi ningthaugi wafam aikhoigi haibabu aikhoigi yengpham thokpa ado yenglaga loi makhoi khaktan nate sanariba warido kanagi nupi angang leibasi pakhang ahal laman pumnamak suri magi thokpa wari pangsanda sanabada konungi darbar ado pumnin nilli mayam nilliba ado phana bahaiduna kangsi ahauba makhol ama yamna hauna thilli thauram haudori haibagi khudamni makhol aduna mayamsu thauram haudori haiba khangladuna tuminna lei makhoigi anauba ningthau kanana oini haiduna khawrangba mityengna yenglai mayamna tuminna leikraba matungda ningthaugi manai amana hairai ngasi pangthokadoriba thauram ase leibak asigi anauba ningthau hapa haibani thauram asi haudringaigi mangoinana aikhoina ningthaudagi wafam khara hana taminnasi matam aduda solaba ningthauna hairai sithaba khonjelga loinana hairai ngasi thauram asibu mapung phahan biriba mayambu aiha isagi maikaidagi ikai khumnaba utchari aikhoina leibak amag ngakpa haibasi taraiba thabak natte aigi leibakpu aigi imung manunggi mini haina khallaga leibak asibu ngakadabani madugi minung sido thamoida chelaba matamda leibak ama ngakpa haibasi ngamgadabani leibak ngakpa asi aikhoina ngakningli haiduna hekta ngakpa yaruba natte masida luchingba ama oibagi chapchaba gun changi pukchel sengba thamoi chawba siba kidaba wa ngangbada munna khanthaduna ngangba haikhiba wa hongdaba mayamgi thoidok khendokna haithoi singthoiba haiba gun kaya marom changi gun ase watana cheliba makhai mahak ado leibaki matik chaba ningthoni mayam pumba tumin tari ningthau masa sonbagi wa khara nganglakpa aduda masa adu waba phauraduna ngaihak tuminna lei ngaihaki matungda amuk hairai ngasi leibaki ningthau khanba numit asida miyamna kanana leibak asibu senagani matik chaba ningthau kanana oigani haiduna wakhal chingnaba phauramgani amadi khalliba ningthau aduna leibak asibu matik chana senababu ngamgadoribra haiba wahang ase soidana hangbiramgani madugi paukhum ngasi aina soidana pizagani matang asida leibak adugi ningthau lauthokpa tanza yaurai ningthaugi manai amana karigumba chebang ama pairaga hairai ningthaugi aroiba warepni tadabasu tahoro atabasu tahoro leibak asigi makha taba ningthau konung ase hauzik ningthau konung asida khwaidagi achauba thaudang lauriba amadi konung asida matam chang thau puraklaba angamba chandra kumagi machanupa khalendra kumana leibak asigi ningthau oiba haiba warep laukhri
ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯥꯂꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯉꯁꯤꯒꯤ ꯐꯝꯕꯥꯛ ꯑꯁꯤꯗ ꯀꯥꯈꯠꯄꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯛꯊꯣꯛꯄ ꯂꯣꯏꯕꯒ ꯃꯤꯌꯥꯝ ꯄꯨꯝꯕ ꯋꯥ ꯂꯥꯎꯅ ꯂꯥꯡꯏ꯫ ꯈꯥꯂꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯍꯥꯛ ꯁꯥ ꯂꯥꯟꯗ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩ, ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩ ꯍꯥꯏꯈꯤꯕ ꯋꯥ ꯍꯣꯡꯗꯦ꯫ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯈꯟꯕꯅꯤ꯫ ꯈꯥꯂꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯈꯨꯕꯝ ꯑꯣꯏꯅ ꯐꯝꯊꯣꯜ ꯑꯗꯨ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯗꯨꯅ ꯈꯖꯤꯛ ꯅꯣꯟꯖꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯩ꯫ "ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗꯤ ꯑꯄꯪꯕꯅꯤ꯫ ꯏꯅꯤꯡꯊꯧꯒꯨꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯅꯠꯆꯗꯦ꯫ ꯑꯩꯒꯨꯝꯕ ꯑꯃꯅ ꯂꯩꯕꯥꯛ ꯆꯂꯥꯏꯕ ꯀꯔꯝꯅ ꯉꯝꯒꯅꯤ? ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯁꯤꯡꯕ ꯃꯇꯤꯛ ꯆꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯏꯅꯤꯡꯊꯧ, ꯁꯅꯥ ꯌꯥꯊꯪꯗ ꯌꯦꯠꯆꯕꯗꯤ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯅꯅꯥꯏꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ꯫ ꯀꯔꯤ ꯍꯥꯏꯕ ꯈꯥꯂꯦꯟꯗ꯭ꯔ? ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯩꯅ ꯄꯤꯕ ꯌꯥꯊꯪꯗ ꯅꯪꯅ ꯊꯑꯣꯏꯗꯕ ꯌꯥꯕ꯭ꯔꯥ? ꯅꯪ ꯑꯩꯕꯨ ꯑꯍꯜ ꯑꯣꯏꯔꯦ, ꯏꯄꯥꯡꯒꯜ ꯁꯣꯜꯂꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯇꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯅꯪꯗꯣ? ꯃꯁꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ ꯈꯦꯂꯦꯟꯗ꯭ꯔ꯫ ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ꯫ ꯅꯅꯥꯏꯅ ꯍꯪꯒꯠꯆꯕ ꯋꯥꯐꯝꯗꯤ ꯃꯗꯨ ꯅꯠꯆꯗꯦ ꯏꯅꯤꯡꯊꯧ꯫ ꯅꯅꯥꯏꯗ ꯏꯅꯤꯡꯊꯧ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯖꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯅꯅꯥꯏ ꯂꯩꯕꯥꯛ ꯑꯁꯤ ꯁꯤꯟꯅꯕ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯖꯕꯅꯤ꯫ ꯏꯌꯥ! ꯑꯃꯨꯛꯁꯨ ꯍꯥꯏꯅꯤ ꯃꯁꯦ꯫ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯌꯥꯊꯪ ꯊꯑꯣꯏꯗꯕ ꯌꯥꯕ꯭ꯔꯥ? ꯃꯁꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ꯫ ꯁꯥꯎꯒꯠꯄꯤꯒꯅꯨ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯤ ꯁꯅꯥ ꯌꯥꯊꯪꯅꯤ꯫ ꯁꯅꯥ ꯌꯥꯊꯪ ꯏꯈꯣꯛꯊꯛꯇ ꯍꯥꯞꯆꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯈꯦꯂꯦꯟꯗ꯭ꯔꯅ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯂꯨꯍꯨꯞ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯈꯦꯂꯦꯟꯗ꯭ꯔꯗ ꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗ꯭ꯔꯅ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯈꯦꯂꯦꯟꯗ꯭ꯔꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯅ ꯐꯩ, ꯃꯇꯤꯛ ꯆꯥꯏ ꯑꯁꯤ ꯍꯥꯏꯅꯈꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯌꯥꯅꯕ ꯆꯠꯄꯗꯤ ꯉꯝꯕ ꯅꯠꯇꯦ꯫ ꯈꯦꯂꯦꯟꯗ꯭ꯔꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯌꯥꯅꯤꯡꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯏ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯗꯨꯗꯤ ꯈꯔ ꯈꯛꯇꯅꯤ꯫ ꯑꯌꯥꯝꯕ ꯃꯤꯑꯣꯏ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯌꯥꯅꯤꯡꯕ ꯉꯥꯛꯇꯅꯤ꯫ ꯈꯦꯂꯦꯟꯗ꯭ꯔ ꯀꯨꯃꯥꯔꯗꯤ ꯊꯧꯅꯥ ꯐꯩ, ꯃꯁꯥ ꯃꯎ ꯍꯥꯏꯔ ꯌꯦꯡꯕ ꯅꯨꯡꯉꯥꯏ, ꯃꯍꯩ ꯃꯁꯤꯡ ꯋꯥꯠꯄ ꯃꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯊꯥꯡ ꯍꯥꯏꯕꯁꯤꯗꯤ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯃꯥꯅ ꯀꯥꯞꯄ ꯇꯦꯟꯀꯥꯞꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯀꯥꯞꯈ꯭ꯔꯕ, ꯑꯃꯠꯇ ꯁꯣꯏꯕ ꯅꯠꯇꯦ꯫ ꯈꯨꯠꯂꯩꯁꯨ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗꯤ ꯃꯇꯤꯛ ꯆꯥꯏ, ꯑꯣꯏꯕ ꯌꯥꯏ꯫ ꯃꯔꯧꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩ꯫ ꯃꯄꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯔꯕꯗꯤ ꯑꯩꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯇꯨꯡꯗ ꯅꯤꯡꯊꯧꯁꯨ ꯃꯤꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯥꯂꯦꯟꯗ꯭ꯔ ꯅꯍꯥ ꯑꯣꯏꯔꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯅꯤ꯫ ꯆꯥꯕ ꯊꯛꯄ, ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯑꯃꯠꯇ ꯋꯥꯠꯇꯅꯕ ꯅꯤꯡꯊꯤꯖꯅ ꯇꯧꯔꯝꯃꯤ꯫ ꯈꯦꯂꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯕ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯆꯝꯃꯤ꯫ ꯅꯤꯡꯊꯧ ꯐꯝꯊꯣꯜ ꯀꯥꯔꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯕ ꯃꯍꯥꯛ ꯇꯧꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯤꯌꯥꯝꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯩ, ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤꯒ ꯊꯕꯛ ꯁꯨꯃꯤꯟꯅꯩ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ, ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯕꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯦꯂꯦꯟꯗ꯭ꯔ ꯅꯤꯡꯊꯧꯁꯨ ꯅꯨꯄꯤ ꯊꯤꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯍꯥꯏꯕ ꯑꯗꯨꯅꯤ ꯅꯨꯄꯤ ꯑꯁꯤꯅ꯫ ꯃꯆꯥ 5 ꯄꯣꯛꯄ ꯃꯇꯝꯗ ꯄꯤꯕꯥ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ, ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯅ ꯄꯣꯛꯂꯤ꯫ ꯈꯦꯂꯦꯟꯗ꯭ꯔ ꯅꯤꯡꯊꯧꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯏ, ꯃꯆꯥꯅꯨꯄꯤꯁꯤꯡ ꯂꯩꯁꯥꯕꯤ ꯐꯥꯔꯛꯏ꯫ ꯈꯦꯂꯦꯟꯗ꯭ꯔ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯀꯦꯅ ꯃꯧꯅ ꯊꯝꯗꯦ, ꯑꯣꯟꯊꯣꯛꯄ ꯃꯇꯧꯅꯤ꯫ ꯂꯥꯟ ꯕꯤꯗ꯭ꯌꯥ ꯅꯤꯡꯊꯤꯅ ꯇꯝꯍꯜꯂꯤ, ꯊꯥꯡ ꯇꯥꯒꯤ ꯃꯍꯩ ꯑꯃꯠꯇ ꯋꯥꯠꯍꯟꯗꯦ꯫ ꯌꯦꯛꯅꯕ ꯊꯦꯡꯅꯕ ꯐꯖꯅ ꯇꯥꯛꯄꯤ, ꯃꯁꯤꯗ ꯅꯠꯇꯅ ꯑꯋꯥꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯍꯜꯂꯤ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯤ ꯂꯟ ꯊꯨꯝꯅ ꯄꯨꯀꯩ ꯆꯣꯟꯅ ꯂꯩꯔꯤꯕ ꯃꯈꯣꯏꯗ ꯀꯩꯊꯦꯜꯗ ꯆꯠꯍꯟꯗꯨꯅ ꯁꯦꯜ ꯇꯥꯜꯍꯜꯂꯤ, ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯜꯍꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯁꯨꯗꯕ ꯀꯥꯟꯗ ꯆꯔꯥ ꯍꯦꯟꯈꯤꯕ ꯅꯨꯃꯤꯠꯁꯨ ꯑꯗꯨꯃꯛ ꯌꯥꯎꯍꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯦꯂꯦꯟꯗ꯭ꯔꯅ ꯃꯆꯥꯅꯨꯄꯤꯁꯤꯡꯗ ꯇꯧꯕ ꯆꯥꯌꯦꯡꯅꯤ, ꯄꯨꯟꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯂꯧꯍꯜꯂꯤꯕꯅꯤ꯫ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯁꯥꯡꯅ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯁꯤꯃꯛ ꯈꯦꯂꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯅꯤꯡꯊꯧꯒꯤ ꯑꯆꯦꯠꯄ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯀꯣꯅꯨꯡꯗ ꯈꯛ ꯕꯤꯗ꯭ꯌꯥ ꯇꯝꯂꯒ ꯂꯩꯕ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯍꯦꯟꯕ ꯃꯍꯥꯎ ꯐꯪꯂꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯥꯒꯤ ꯂꯩꯃꯅ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯅꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯏꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯑꯋꯥꯕ ꯄꯤꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?
ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯄꯥꯡꯒꯜꯅ ꯁꯣꯜꯂꯛꯇꯨꯅ ꯃꯤꯅ ꯂꯥꯛꯆꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯥꯏꯁꯨ ꯈꯨꯒꯅꯤ ꯂꯩꯃ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯃꯈꯣꯏ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯗ ꯀꯅꯥ ꯑꯃꯠꯇꯅ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯗꯅꯕ ꯄꯥꯡꯒꯜ ꯑꯗꯣ ꯑꯩꯅ ꯃꯈꯣꯏꯗ ꯍꯥꯞꯄ ꯄꯥꯝꯃꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯈꯣꯛ ꯑꯗꯣ ꯍꯦꯟꯅ ꯅꯧꯊꯣꯛꯄꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯏ ꯂꯩꯈꯣꯛ ꯅꯧꯔꯗꯤ ꯈꯤꯇꯪ ꯀꯟꯕ ꯑꯀꯟꯕ ꯅꯣꯡꯂꯩꯗ ꯍꯦꯛꯇ ꯇꯦꯛꯀꯗꯧꯔꯤꯕꯅꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯁꯣꯟꯊꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯆꯥꯁꯤꯡ ꯑꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯣꯛꯄꯅꯤ ꯑꯁꯨꯝꯅ ꯊꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯂꯔꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯌꯥꯝꯅ ꯁꯥꯡꯏ ꯂꯩꯃ ꯑꯋꯥꯕ ꯄꯨꯝꯕ ꯃꯁꯛ ꯈꯪꯂꯕ ꯇꯨꯡꯗ ꯃꯈꯣꯏꯗ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯄꯤꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯐꯪꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯏꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇ ꯄꯣꯛꯂꯨꯕꯒꯤ ꯑꯋꯥꯕ ꯀꯌꯥꯝ ꯌꯥꯝꯅ ꯇꯥꯈꯤꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯤꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯆꯩꯅꯥ ꯑꯗꯨꯗꯤ ꯑꯩꯗꯤ ꯈꯥꯡꯕ ꯉꯝꯂꯣꯏ ꯑꯩꯗꯤ ꯆꯩꯅꯥ ꯑꯗꯣ ꯑꯩꯅ ꯈꯥꯡꯗꯅꯕ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯐꯤꯕꯝ ꯑꯗꯣ ꯇꯥꯗꯅꯕ ꯑꯩꯅ ꯍꯧꯖꯤꯛꯇꯒꯤ ꯄꯣꯔꯝ ꯌꯥꯠꯄ ꯃꯊꯧ ꯇꯥꯏ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧ ꯃꯁꯥꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯣ ꯂꯦꯞꯄ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯔꯥꯖꯀꯨꯃꯥꯔꯤ 5 ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯤ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯆꯥꯌꯦꯡ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯀꯣꯅꯨꯡꯗ ꯂꯩꯗꯨꯅ ꯑꯍꯦꯟꯕ ꯂꯥꯟꯒꯤ ꯑꯣꯏꯕ ꯒ꯭ꯌꯥꯟ ꯀꯌꯥ ꯑꯃꯔꯣꯝ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯛꯂꯤ ꯅꯣꯡꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ 5ꯕꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯄꯨꯂꯞ ꯀꯧꯔꯛꯂꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯅꯆꯥ ꯃꯌꯥꯝꯕꯨ ꯀꯧꯕꯤꯕꯗꯤ ꯀꯔꯤ ꯅꯌꯥꯊꯪꯕꯨ ꯇꯥꯛꯄꯤꯔꯒꯗꯕ ꯇꯥꯛꯄꯤꯌꯨꯗꯣ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯇꯥꯎꯅ ꯂꯩꯔꯤ ꯅꯈꯣꯏ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯤ ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛ ꯈꯪꯕ ꯉꯝꯂꯦ ꯄꯨꯝꯅꯃꯛ ꯈꯪꯕ ꯍꯩꯔꯕ ꯅꯈꯣꯏꯗ ꯏꯄꯥꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ ꯏꯆꯥꯁꯥ ꯏꯄꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔ ꯌꯥꯎꯕ ꯂꯩꯕꯥꯛ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯅ ꯅꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ ꯍꯥꯏꯌꯨ ꯅꯈꯣꯏ ꯀꯅꯥꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯦꯟꯅꯕ ꯄꯥꯝꯃꯤ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯄꯥꯅ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯜꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯆꯥ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯛꯄ ꯑꯁꯤꯗ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕꯗꯤ ꯑꯋꯥꯕꯇꯅ ꯑꯣꯏꯔꯤ ꯂꯩꯕꯥꯛ ꯑꯃ ꯁꯦꯟꯅꯕ ꯑꯁꯦ ꯇꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯑꯁꯣꯟꯕꯤ ꯅꯆꯥ ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯃ ꯁꯦꯟꯅꯕ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯗꯦꯗꯣ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯅꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯕꯣꯔꯃꯥꯂꯥ ꯍꯨꯛꯂꯕ ꯇꯨꯡꯗ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯕ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯅꯆꯥꯗꯤ ꯍꯤꯡꯕ ꯄꯥꯝꯃꯤ ꯑꯩꯒꯤ ꯏꯆꯥ ꯑꯍꯜꯒꯤ ꯋꯥ ꯑꯩꯅ ꯇꯥꯔꯤ ꯏꯆꯥꯁꯥ ꯅꯆꯦꯒꯤ ꯋꯥꯗꯤ ꯇꯥꯈ꯭ꯔꯤ ꯃꯊꯪ ꯑꯃꯨꯛ ꯍꯥꯏꯌꯨ ꯏꯆꯥ ꯌꯥꯏꯃ ꯅꯪꯒꯤ ꯋꯥꯅ ꯀꯔꯤ ꯏꯄꯥꯗ ꯍꯥꯏꯌꯨ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯅꯆꯥꯗꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯆꯥꯗꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯂꯧꯁꯤꯡ ꯈꯔ ꯑꯗꯨꯛ ꯋꯥꯠꯄꯅꯤ ꯂꯩꯕꯥꯛ ꯉꯥꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯑꯩꯒꯤ ꯃꯤꯌꯥꯝꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯇꯤꯛ ꯆꯥꯗꯕ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯅꯆꯥꯒꯤ ꯄꯨꯟꯁꯤꯗꯤ ꯑꯋꯥ ꯑꯅꯥ ꯂꯩꯇꯕ ꯏꯪꯅ ꯆꯤꯛꯅ ꯃꯊꯥ ꯑꯃꯠꯇ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕ ꯄꯥꯝꯖꯩ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ 3ꯁꯨꯕꯤ 4ꯁꯨꯕꯤ ꯑꯗꯨꯁꯨ ꯂꯩꯕꯥꯛꯀꯤ ꯁꯦꯟꯅꯅꯤꯡꯕꯒꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯈꯛꯇ ꯉꯥꯏꯔꯤ ꯅꯤꯡꯊꯧ ꯍꯥꯟꯅꯗꯒꯤ ꯁꯛꯐꯝ ꯀꯔꯤꯁꯨ ꯍꯣꯡꯗꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯋꯥꯕꯨ ꯍꯪꯂꯛꯏ ꯅꯆꯦ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥ ꯇꯥꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯑꯇꯣꯝꯕꯤꯒꯤ ꯋꯥ ꯈꯛꯇ ꯉꯥꯏꯔꯤ ꯍꯥꯏꯌꯨ ꯏꯆꯥ ꯑꯇꯣꯝꯕꯤ ꯏꯆꯥꯅ ꯄꯥꯝꯕꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯆꯤꯡꯅꯕ ꯂꯩꯇꯅ ꯅꯄꯥ ꯅꯤꯡꯊꯧꯗ ꯇꯝꯃꯨ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯅꯆꯥꯒꯤ ꯑꯉꯥꯡ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯅꯣꯛꯅꯕꯤꯒꯅꯨ ꯑꯗꯨꯕꯨ ꯅꯆꯥꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯄꯦꯜꯍꯟꯗꯨꯅ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯣ ꯄꯥꯝꯂꯨꯔꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯀꯔꯤ ꯍꯥꯏꯕ ꯑꯇꯣꯝꯕꯤ ꯏꯆꯥꯕꯨ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯄ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯁꯦꯡꯕꯅꯤ ꯏꯅꯤꯡꯊꯧ ꯅꯆꯥꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯀꯩꯗꯧꯉꯩꯗ ꯈꯛ ꯉꯝꯖꯔꯣꯏ ꯑꯩꯒꯤ ꯃꯤꯌꯥꯝꯅ ꯑꯁꯣꯛꯄ ꯑꯃ ꯌꯥꯎꯕꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯋꯥꯕ ꯐꯥꯎꯏ ꯏꯆꯦꯁꯤꯡꯅ ꯂꯩꯕꯥꯛ ꯉꯥꯛꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯒ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯆꯒꯦ ꯅꯆꯥꯗ ꯄꯨꯝꯅꯃꯛꯄꯨ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯣ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯄꯤꯕꯤꯌꯨ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯅꯆꯥꯕꯨ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ ꯄꯤꯒꯅꯤ
ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯤꯗ ꯂꯩꯕꯥꯛ ꯑꯁꯤ ꯄꯤꯗꯅ ꯑꯩꯅ ꯀꯅꯥꯗ ꯄꯤꯒꯅꯤ? ꯁꯛꯆꯨꯗ, ꯂꯧꯁꯤꯡꯗ, ꯕꯤꯗ꯭ꯌꯥꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯏꯆꯥꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯅꯒꯅꯤ ꯍꯥꯏꯕ ꯏꯄꯥꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗ꯭ꯔꯤꯉꯩ ꯏꯄꯥ, ꯅꯪꯒꯤ ꯅꯐꯝꯗ ꯋꯥ ꯑꯃ ꯍꯥꯟꯅ ꯍꯪꯒꯦ꯫ ꯇꯥꯛꯄꯤꯌꯨꯗꯣ ꯄꯥꯕꯨꯡ ꯅꯤꯡꯊꯧ꯫ ꯅꯍꯥꯛ ꯅꯨꯄꯤꯅꯤ, ꯅꯆꯦ ꯃꯔꯤ ꯃꯥꯒꯤ ꯄꯥꯝꯖꯕ ꯕꯣꯔꯁꯤꯡꯗ ꯕꯣꯔ ꯃꯂꯥ ꯍꯨꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯁꯨ ꯁꯣꯟꯖꯤꯜꯂꯛꯏ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯅꯍꯥꯛꯄꯨ ꯂꯨꯍꯣꯡꯒꯦ, ꯃꯁꯤꯗ ꯌꯥꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ? ꯅꯪꯒꯤ ꯄ꯭ꯔꯖꯥꯕꯨ ꯂꯥꯟꯗ ꯁꯤꯟꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯅꯪ ꯂꯨꯍꯣꯡꯈꯤꯒꯗ꯭ꯔꯥ? ꯄꯥꯕꯨꯡ ꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯂꯥꯟꯕꯨ ꯄꯥꯝꯗꯦ꯫ ꯂꯥꯟꯕꯨ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯅꯆꯥ ꯈꯪꯖꯩ꯫ ꯑꯗꯨꯃꯛꯄꯨ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯍꯣꯡꯗꯣꯛꯂꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨꯁꯨ ꯅꯆꯥꯗ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ? ꯅꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ? ꯅꯍꯥꯛ ꯅꯨꯄꯤꯅꯤ, ꯅꯨꯄꯤ ꯅꯊꯟꯇꯅ ꯂꯩꯕꯥꯛ ꯉꯥꯛꯂꯕꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯁꯨ ꯀꯌꯥ ꯑꯃ ꯆꯪꯂꯛꯀꯅꯤ꯫ ꯅꯨꯄꯤꯅ ꯉꯥꯛꯄ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯃꯤꯅ ꯎꯁꯤꯠꯂꯣꯏ꯫ ꯃꯁꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤ ꯇꯧꯒꯅꯤ? ꯄꯥꯕꯨꯡ ꯅꯤꯡꯊꯧ, ꯑꯆꯨꯝꯕ ꯆꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯁꯨꯝ ꯑꯆꯨꯝꯕ ꯆꯠꯂꯕꯗꯤ ꯑꯐꯕ ꯃꯤꯡꯊꯣꯜ ꯐꯪꯕꯒꯤ ꯃꯍꯨꯠ ꯑꯄꯪꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯅ ꯑꯣꯏꯅ ꯄꯟꯗꯨꯅ ꯃꯤꯌꯥꯝꯅ ꯆꯩꯒꯅꯤ꯫ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯅ ꯅꯨꯄꯥ ꯈꯛꯇ ꯅꯠꯇꯅ ꯅꯨꯄꯤꯅ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯄꯥ ꯑꯃꯒ ꯃꯥꯟꯅꯕ ꯊꯥꯛꯇ ꯄꯨꯈꯠꯄ ꯉꯝꯗꯦ꯫ ꯑꯩꯅꯁꯨ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯁꯦꯝꯗꯣꯛꯂꯨꯕꯒꯤ ꯊꯧꯅꯥ ꯑꯗꯨꯁꯨ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯃꯥꯡꯕ ꯑꯁꯤ ꯈꯛꯇ ꯅꯠꯇꯦ, ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯏ꯫ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯪꯅ ꯁꯃꯩꯁꯥ ꯑꯗꯨꯕꯨ ꯀꯟꯒꯗꯧꯔꯤꯕ? ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤꯗ ꯄꯣꯛꯄꯤꯕꯒꯤ ꯒꯨꯟ ꯆꯦꯜꯂꯤ꯫ ꯄꯣꯛꯄꯤꯕꯒꯤ ꯒꯨꯟ ꯆꯦꯟꯕꯒꯨꯝꯅ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯅꯥꯁꯨ ꯅꯨꯄꯤꯗ ꯌꯥꯎꯏ꯫ ꯃꯤꯠꯅ ꯎꯔꯤꯕ ꯃꯍꯧꯁꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯃꯍꯧꯁꯥ ꯏꯃꯥ ꯍꯥꯏꯕ ꯃꯤꯡꯒꯧꯅꯔꯤꯕꯁꯤ꯫ ꯄꯥꯕꯨꯡ ꯅꯤꯡꯊꯧ, ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥꯅꯤ꯫ ꯃꯃꯥꯅ ꯉꯝꯗꯕ ꯊꯕꯛ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯇꯦ꯫ ꯎꯄꯥꯏ ꯊꯤꯕ ꯇꯥꯕꯅꯤ꯫ ꯀꯔꯤ ꯎꯄꯥꯏꯅꯣ ꯅꯍꯥꯛꯅ ꯊꯤꯒꯗꯕ ꯑꯗꯨꯕꯨ? ꯄꯥꯕꯨꯡ ꯅꯤꯡꯊꯧ, ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯗ ꯅꯨꯄꯤꯅ ꯄꯥꯟꯕ ꯂꯩꯕꯥꯛꯇꯤ ꯃꯤꯅ ꯎꯁꯤꯠꯇꯦ, ꯑꯋꯥꯠꯄ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯕ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯇꯧꯒꯦꯗ ꯉꯝꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯄꯤꯕ ꯉꯝꯕ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯂꯕꯗꯤ ꯀꯔꯤꯒꯤ ꯃꯤꯅ ꯎꯁꯤꯠꯇꯕ ꯇꯧꯖꯔꯛꯀꯗꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯉꯥꯛꯄ ꯃꯍꯥꯛ ꯑꯗꯨꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯑꯣꯏꯔꯕꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯄ꯭ꯔꯖꯥꯕꯨ ꯁꯣꯛꯂꯣꯏ꯫ ꯑꯃꯔꯣꯝꯗ ꯂꯥꯟ ꯐꯥꯎꯕ ꯁꯨꯡꯁꯣꯛ ꯁꯣꯛꯅꯈꯤꯗꯕ ꯌꯥꯏ꯫ ꯄꯥꯕꯨꯡ ꯅꯤꯡꯊꯧ, ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯅꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯃꯤꯌꯥꯝꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄ ꯄꯥꯡꯒꯜ ꯁꯣꯜꯂꯤ ꯍꯥꯏꯅꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅ ꯄꯥꯡꯒꯜ ꯁꯣꯟꯕꯤꯒꯤ ꯀꯥꯟꯅꯕ ꯂꯧꯔꯤ꯫ ꯆꯨꯝꯃꯤ, ꯋꯥꯈꯜ ꯂꯩꯕꯤ ꯏꯆꯥꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯅ ꯑꯁꯨꯛ ꯂꯧꯁꯤꯡ ꯂꯩꯕ ꯏꯆꯥ ꯑꯃ ꯐꯪꯖꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ꯫ ꯄꯥꯕꯨꯡ ꯅꯤꯡꯊꯧ, ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ꯫ ꯐꯠꯇꯕ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯀꯥꯟꯅꯐꯝ ꯂꯧꯐꯝ ꯑꯃꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯍꯧꯅꯩ꯫ ꯃꯗꯨ ꯂꯩꯇ꯭ꯔꯕꯗꯤ ꯄꯣꯠꯁꯛ ꯑꯗꯣ ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ꯫ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯐꯠꯇꯕꯁꯤꯡ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛꯂꯒ ꯑꯐꯕ ꯑꯗꯣ ꯈꯛꯇ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯇꯣꯞꯄ ꯃꯆꯥꯅꯨꯄꯤ ꯃꯔꯤꯗꯤ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯂꯨꯍꯣꯡꯂꯒ ꯂꯩꯅꯈ꯭ꯔꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯄꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯂꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯄꯨ ꯀꯔꯝ ꯇꯧꯒꯅꯤ? ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗꯤ ꯃꯄꯨꯡ ꯐꯥꯕꯁꯨ ꯑꯣꯏꯗ꯭ꯔꯤ꯫ ꯀꯝꯗꯧꯒꯅꯤ? ꯏꯆꯥ ꯑꯁꯤꯕꯨ ꯂꯨꯍꯣꯡꯈꯤꯕꯗ ꯇꯥꯔꯕ꯭ꯔꯥ? ꯀꯔꯤꯒꯤ ꯇꯥꯕꯅꯣ ꯂꯩꯃ? ꯅꯪꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯕꯅꯣ? ꯑꯩꯒꯤ ꯏꯆꯥꯗ ꯀꯔꯤ ꯑꯋꯥꯠꯄ ꯂꯩ? ꯁꯛꯇ ꯆꯨꯗ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯕꯅꯤ, ꯂꯧꯁꯤꯡꯗ ꯒ꯭ꯌꯥꯟꯗ ꯑꯃꯠꯇ ꯋꯥꯠꯇꯦ꯫ ꯏꯆꯥꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ꯫ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ ꯂꯩꯃ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯏꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯁꯣꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯈꯟꯅꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤꯁꯨ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯂꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯟꯅ ꯌꯥꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯗꯣꯝꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯑꯩ ꯌꯥꯖꯒꯦ꯫ ꯆꯨꯝꯃꯤ, ꯅꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯗꯨ? ꯀꯔꯤꯅꯣ? ꯆꯤꯡꯅꯗꯅ ꯇꯝꯃꯨ ꯑꯩꯉꯣꯟꯗ꯫ ꯁꯣꯟꯖꯜꯂꯛꯂꯕ ꯄꯥꯕꯨꯡ ꯅꯤꯡꯊꯧ, ꯏꯃꯥ ꯂꯩꯃ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄꯒꯤ ꯊꯧꯅꯥ ꯑꯩꯉꯣꯟꯗ ꯂꯩꯖꯗꯦ꯫
Maram asina luhongba loiraba matungda aigi leibak asida leiduna leibak salaiduna bor kaina anigi punsi leibak asida lenba pami aina haningliba wafam ase aidi leibak asibu thadokpa ngamloi haibani kari haiba sanabigi wangba lanba aduk koina oza naina gyan tamhanbadi adumna nangi nachindagi hairaknabara Rajkumari ngakpigani aidi punsigi oina kana amatada bormala hoktrabasu akaiba leite adubu somna haibiriba wafam adugi matung inna yanaba ase puraknaba haizabani aidi adu khangde aina haibasi hek yadaba matamda nangi leibakta lan tawgani nangna nuksizariba praja mayambu aina soidana hatkani aigi leibakna landaba matamda nangi kaisu leitaba leibak asina kaidoba ngamgani kari haiba leibak amagi Rajkumar oiraga magi mayamba nuksiba Rajkumari amagi mamangda hatkani haiduna hekta haizaba sai Tazau Rajkumar nangi nasada yauriba nupa oibagi napal ado hana lokthou aduga nangbu pokpi imada hanglucho ngasigi sangsar asida nupi ki mati mayai kayamuk kali haidun nangna lan tawduna aigi miyambu sokchini aigi miyambu soknaba hotnarakpa matamda aina tuminna leigani haiba adudi nahak khanganu nupi macha nang aduk nakhau pongna ngangba sai phai aina ngamle nangbu luhongduna aina pugani aduga nangna ngamle aibu thing leibak amagi Rajkumarbu usittaba maongda luhonglaba matungda haizariba asida karisu kaiba yaudi aigi oiba wafam phongdokchabani luhonglaba matung sagaidi onkrani adubu leibak asidi kamdawni nangna napalni aduga aina nungsibani ani sigi khetnaba hana amukta khanglako asi hairaga yamna saukri Rajkumari su khudakta magi matik chaba bor amathi leibak phabani achauba leibak amagi ningthou macha nupa amana mahakpu taloi oizagi hairakli matam aduda Rajkumari mahakna haizaba wafam pumnamak mahakna yari adubu nupa mahaksu wafam amadi hairi hoi nangna haiba wafam ado aina yari adubu aisu wafam aba haigi nangna nangi miyambu nuksiduna mabu pelhangi haiba ai yari adubu luhonglaba matung nangi leibak ase aigi leibaki apikpa saruk oigedabadi wafam adu Rajkumari su yari maramdi mahak lan pamba natti mahaki miyambu nungsibani amadi luhonglabi amana magi nupagi makhada leigani haiba asidi mahaksu khangi numit nini kangdana luhongba pangthoi adumna luhongba pangthokpa amadi achauba leibakta khut samna khiba aduna landarakani tawramba leibak adu chap lepkhri hana solingai matamdadi makoina ngamgani haina khalami adubu hausikti kiri asumna Rajkumari mahakna magi tawba ngamba sakti uthoktuna mahak masabu kanki miyambusu kanki amadi mahak masana leibak adubu ngak sengkhiduna mapur oibaga nungai yaifana pankhirami